ꯐꯩꯖꯥꯁꯦ ꯀꯌꯥꯝ ꯂꯩꯅꯣ ꯌꯦꯡꯉꯒꯦ ꯁꯤꯁꯤꯅ ꯍꯋꯥꯏꯔꯝꯕꯤꯁꯤꯅ ꯑꯩꯈꯣꯏ ꯅꯦꯅ ꯄꯤꯔꯛꯄꯅꯤ ꯍꯣꯔꯦꯟ ꯏꯔꯣꯜꯂꯒ ꯆꯥꯅꯕ ꯑꯁ ꯀꯥꯛꯐꯩ ꯑꯃ ꯌꯥꯎꯔꯛꯑꯦ ꯁꯤꯗ ꯀꯥꯛꯐꯩ ꯑꯃ ꯆꯠꯂꯦ ꯍꯩꯀ꯭ꯔꯨꯁꯨ ꯌꯥꯎꯈꯤꯕꯅꯤ ꯄꯍꯦꯛ ꯍꯦꯛꯆꯟꯈꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯍꯩꯀ꯭ꯔꯨꯁꯤꯁꯨ ꯑꯗꯨꯝ ꯄꯍꯦꯛ ꯍꯦꯛꯆꯟꯈꯤꯕꯅꯤ ꯑꯗꯨꯅ ꯍꯩꯀ꯭ꯔꯨꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯩꯖꯥ ꯌꯧꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯁꯤꯟꯖꯔꯛꯑꯒꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯥꯃꯣꯍꯣꯏ ꯃꯌꯥꯝ ꯑꯗꯩ ꯃꯥꯃꯣꯍꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯨꯝ ꯁꯤꯂꯣꯡꯒꯤ ꯆꯤꯡꯁꯤꯡꯁꯤꯗ ꯁꯨꯝ ꯆꯠꯂꯒ ꯐꯩꯖꯥ ꯌꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯗꯣ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯀꯅꯤꯀꯣ ꯁꯨꯝ ꯕ꯭ꯂꯣꯛꯁꯤꯁꯨ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯟꯖꯔꯛꯄꯅꯤ ꯕ꯭ꯂꯣꯛ ꯅꯝꯕꯁꯤꯁꯨ ꯑꯩ ꯀꯌꯥ ꯍꯩꯇꯦꯕꯀோ ꯑꯗꯨꯒ ꯁꯨꯝ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯄ ꯉꯝꯗꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯖꯔ ꯖꯔ ꯁꯦꯝꯊꯔꯛꯑꯗꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯐꯩꯖꯥ ꯍꯦꯛꯄ ꯆꯠꯇ꯭ꯔꯤꯀꯥꯟꯒꯤ ꯉꯁꯥꯏꯒꯤ ꯕꯥꯏꯄꯥꯁꯀꯤ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯌꯦꯔꯨꯝꯒꯤ ꯐꯥꯔꯝ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯩꯗ ꯌꯦꯔꯨꯝ ꯂꯧꯕ ꯆꯠꯄꯒꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ. Is this your cold storage? This is not a cold storage, this is just a dumping place where we keep everything. ꯌꯦꯟ ꯂꯩꯐꯝꯁꯨ ꯆꯠꯔꯛꯀꯦ ꯃꯣꯏꯁꯦ ꯂꯩ ꯅꯨꯡꯒ ꯊꯥꯔ ꯌꯥꯝ ꯐꯖꯩ ꯇꯧꯔꯤꯁꯦ ꯌꯦꯟꯁꯦ ꯐꯖ ꯌꯥꯝꯃꯤ ꯑꯩ ꯌꯦꯟ ꯆꯥꯝꯃꯨꯛ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯄꯨꯡꯗꯣꯟꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯇꯧꯔꯤ ꯁꯤ ꯐꯩꯖꯥ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯇꯧꯔꯤꯁꯦ ꯁꯤꯗ ꯁꯤ ꯍꯧꯔꯤꯁꯤꯡꯁꯦ ꯐꯩꯖꯥ ꯉꯥꯛꯇꯅꯤ ꯁꯤ ꯑꯉꯥꯡꯕ ꯀꯩꯅꯣꯁꯦ ꯁꯤ ꯂꯩꯔꯛꯇꯣ ꯑꯁꯤꯁꯦ ꯐꯩꯖꯥ ꯉꯥꯛꯇꯅꯤ ꯑꯩ ꯐꯅꯌꯥꯝꯁꯨ ꯍꯦꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯃꯣꯍꯣꯏꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯐꯩꯖꯥꯁꯨ ꯐꯅꯌꯥꯝ ꯍꯦꯛꯑꯦ ꯃꯣꯏ ꯃꯥꯃꯣꯍꯣꯏ ꯃꯃꯥꯟꯅꯕꯅꯦ ꯀꯩꯅꯦ ꯇꯧꯔꯒ ꯃꯌꯥꯝ ꯃꯣꯏ ꯁꯤꯗꯗꯤ ꯌꯣꯟꯗꯦꯕ ꯃꯣꯏ ꯁꯤ ꯂꯝꯒꯤ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯆꯥꯒꯦꯁꯨ ꯈꯪꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯈꯩꯅ ꯁꯨꯝ ꯂꯥꯛꯑ ꯍꯦꯛꯑ ꯆꯥꯊꯣꯛꯄ ꯈꯔ ꯄꯛꯇꯦꯅꯕꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯗꯧ ꯂꯩꯔꯝꯃꯦ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯅꯝꯕꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯏꯁꯥꯗ ꯀꯌꯥ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯖꯗꯦꯕ ꯑꯗꯨꯏꯁꯨ ꯁꯨꯝ ꯅꯝꯖꯟꯕꯅꯤꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅ ꯁꯨꯃꯥꯏꯅ ꯆꯤꯡꯗꯒ ꯆꯠꯂꯒ ꯐꯩꯖꯥ ꯍꯦꯛꯄꯒꯁꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯃꯥꯃꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯐꯩꯖꯥꯁꯦ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯍꯥꯏꯌꯦ ꯑꯃꯅ ꯁꯤꯒꯤ ꯑꯉꯥꯡꯕꯁꯦ ꯑꯗꯨꯗꯨꯒ ꯑꯃꯅ ꯑꯁꯪꯕꯁꯦ ꯑꯉꯥꯡꯕꯁꯤꯅ ꯁꯨꯝ ꯅꯞ ꯂꯥꯎꯕꯤꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤꯁꯤꯅ ꯍꯥꯎꯕꯁꯨ ꯌꯥꯝ ꯍꯦꯜꯂꯦ ꯃꯣꯏ ꯁꯤꯒꯤꯁꯤꯅ ꯐꯩꯖꯥ ꯃꯜꯂꯤ ꯃꯣꯏ ꯂꯝꯒꯤ ꯃꯤꯅ ꯌꯥꯟꯊꯠꯂ ꯊꯝꯃꯝꯕꯗꯣ ꯗꯝ ꯃꯂꯣ ꯁꯤꯁꯤꯅ ꯐꯩꯖꯥ ꯑꯉꯥꯡꯕ ꯁꯤ ꯉꯥꯡꯂꯤ ꯇꯧꯔꯒ ꯐꯩꯖꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯦꯝꯄꯁꯅ ꯂꯩꯔꯤꯕ ꯆꯤꯡꯁꯤꯗꯤ ꯃꯥꯎꯗꯤꯡꯌꯥꯡ ꯀꯧꯋꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯐꯩꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯍꯩꯀꯨ ꯀꯩꯀꯥꯗꯤ ꯑꯝꯇ ꯐꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯗ ꯈꯔ ꯃꯅꯥ ꯆꯠꯂꯒ ꯂꯩꯕ ꯑꯉꯥꯡꯕꯒ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯩꯖꯥ ꯍꯥꯏꯊꯔꯒ ꯉꯥꯛꯇꯅꯤ ꯂꯩꯕ ꯆꯤꯡ ꯑꯃꯗꯅꯦꯕ ꯑꯗꯨꯗꯤ ꯁꯤ ꯐꯖꯅ ꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯩꯀꯨ ꯍꯦꯛꯄ ꯃꯨꯟꯅꯩ ꯌꯦꯡꯉꯣ ꯍꯥꯎꯕ ꯈꯔ ꯋꯥꯠꯇꯦ ꯏꯝꯐꯥꯜ ꯃꯣꯏ ꯀꯀꯥ ꯍꯣꯏ ꯃꯌꯥꯝꯁꯤꯁꯨ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤꯁꯨ ꯑꯔꯣꯏꯕꯤꯅꯤ ꯑꯍꯟꯈꯩ ꯍꯩꯀꯨ ꯍꯦꯛꯄ ꯃꯨꯟꯅꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯅꯤꯡꯗ ꯍꯧꯔꯤꯁꯤꯅ ꯎꯊꯥꯡꯖꯤꯡꯅꯤ ꯁꯤꯒꯥꯁꯦ ꯍꯩꯀꯨ ꯑꯃꯨꯛ ꯊꯤꯔꯒꯦ ꯍꯩꯀꯨ ꯄꯥꯝꯕꯤꯗꯤ ꯍꯧꯋꯤ ꯑꯗꯨꯒ ꯄꯥꯟꯕꯗꯤ ꯂꯣꯏ ꯍꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯛꯆꯦꯡꯅ ꯌꯣꯝ ꯑꯩꯅ ꯁꯤꯗꯤ ꯎꯊꯥꯡꯖꯤꯡ ꯉꯥꯛꯇꯅꯤ ꯁꯤꯒꯥꯁꯦ ꯄꯥꯜꯂꯦ ꯍꯩꯀꯨ ꯃꯆꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤ ꯒꯥꯔꯤ ꯑꯆꯧꯕꯅꯤꯗꯅꯤ
mỗi lệ luôn so tôi quay ngay hiểu và sinh lên sẽ cũng đỡ cái sinh Đó mẹ em ngasi video sẽ mà tăng trái đó lo xin giờ bye bye